ꯑꯍꯥꯟꯕꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤ ꯊꯥꯒꯠꯆꯒꯗꯧꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯑꯩꯍꯥꯛꯅ ꯂꯦꯞꯇꯅ ꯊꯥꯒꯠꯆꯔꯛꯄ ꯑꯗꯨꯒꯨꯝꯕ ꯚꯤꯗꯤꯑꯣ ꯑꯃ ꯊꯥ ꯑꯗꯨꯒꯤ ꯃꯔꯨꯑꯣꯏꯕ ꯅꯨꯃꯤꯠ ꯊꯕꯥꯟꯁꯤꯡꯒꯤ ꯃꯇꯥꯡꯗ ꯃꯃꯥꯡꯗꯒꯤ ꯁꯦꯝꯗꯨꯅ ꯂꯥꯛꯆꯕ ꯑꯗꯨꯒ ꯃꯥꯟꯅꯅ ꯍꯟꯗꯛꯁꯦ ꯁꯖꯤꯕꯨ ꯊꯥꯁꯦ ꯂꯣꯏꯁꯤꯜꯂꯛꯑꯕꯅꯤꯅ ꯀꯥꯂꯦꯟ ꯊꯥ ꯑꯃꯨꯛ ꯌꯧꯔꯛꯑꯕꯅꯤꯅ ꯀꯥꯂꯦꯟ ꯊꯥꯒꯤꯁꯨ ꯊꯥꯒꯠꯇꯕ ꯌꯥꯗꯕ ꯃꯔꯝꯅ ꯃꯁꯤ ꯂꯧꯈꯠꯆꯕꯅꯤ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯩꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯌꯥꯝꯕꯗ ꯑꯗꯨꯝ ꯀꯃꯦꯟ ꯍꯟꯗꯛꯁꯦ ꯑꯗꯨꯝ ꯄꯤꯔꯛꯑꯦ ꯍꯥꯏꯇꯥꯔꯦꯀꯣ ꯀꯥꯂꯦꯟ ꯊꯥꯒꯤ ꯊꯥꯒꯠꯄꯤꯔꯛꯑꯣꯅ ꯑꯗꯨꯒ ꯑꯩꯒꯤ ꯋꯥꯆꯞꯀꯤ ꯊ꯭ꯔꯨꯗ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯄ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯤ ꯍꯥꯏꯇꯥꯔꯦ ꯍꯥꯏꯕꯗꯤ ꯑꯉꯥꯡ ꯎꯅꯒꯗꯕ ꯑꯗꯨꯒꯨꯝꯕ ꯏꯆꯜꯁꯤ ꯈꯔꯁꯨ ꯑꯗꯨꯝ ꯌꯥꯎꯕ ꯃꯔꯝꯅ ꯃꯈꯣꯏꯅꯁꯨ ꯀꯥꯂꯦꯟ ꯊꯥꯒꯤ ꯅꯨꯃꯤꯠ ꯑꯐꯕ ꯄꯤꯕꯤꯌꯣꯅ ꯑꯗꯨꯝ ꯌꯥꯝ ꯍꯥꯏꯕꯤꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯗꯨꯒꯤ ꯃꯌꯥꯝꯗꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯣ ꯈꯤꯇꯪꯗꯁꯨ ꯀꯣꯛꯅꯕ ꯍꯥꯏꯗꯅ ꯑꯩꯍꯥꯛꯅ ꯉꯝꯖꯕ ꯈꯔ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯕꯅꯤ ꯍꯥꯏꯗꯅ ꯍꯥꯏꯖꯔꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯕꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯑꯗꯣꯝꯒꯤ ꯐ꯭ꯔꯦꯟ ꯁꯔꯀꯜ ꯑꯃꯗꯤ ꯑꯗꯣꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯗ ꯈꯔꯗ ꯑꯣꯏꯁꯨ ꯀꯥꯟꯅꯒꯅꯤ ꯈꯜꯂꯒꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯤꯌꯔ ꯑꯃꯃꯝꯇ ꯑꯣꯏꯁꯨ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯗꯅ ꯍꯥꯏꯖꯔꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯔꯁꯤ ꯀꯥꯂꯦꯟ ꯊꯥꯒꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯑꯩꯍꯥꯛꯅ ꯁꯨꯝ ꯊꯝꯖꯅꯤꯡꯕ ꯑꯃꯅ ꯑꯩꯈꯣꯏꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯅꯣꯡꯃ ꯄꯥꯟꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯂꯥꯏꯅꯤꯡꯊꯧꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯅ ꯂꯩꯅꯔꯦ ꯃꯁꯤꯗꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯈꯪꯅꯔꯦ ꯑꯗꯨ ꯀꯥꯂꯦꯟ ꯊꯥꯒꯤ 10ꯒ 5ꯅꯤ ꯄꯥꯟꯕ ꯑꯩꯈꯣꯏꯅ ꯊꯥꯅꯤꯟ ꯅꯨꯃꯤꯠꯀ ꯍꯥꯏꯅꯔꯤꯕꯁꯦ ꯃꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯏꯕꯨꯙꯧ ꯄꯥꯈꯪꯕꯒꯤ ꯑꯗꯨꯒꯨꯝꯕ ꯆꯦꯡ ꯍꯣꯡꯕ ꯊꯧꯔꯝ ꯑꯃ ꯃꯃꯥꯡꯗꯒꯤ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯏ ꯑꯗꯨꯅ ꯍꯥꯏꯔꯤꯕ 10ꯒ 5ꯅꯤ ꯄꯥꯟꯕ ꯊꯥꯅꯤꯟ ꯅꯨꯃꯤꯠꯁꯦ ꯃꯁꯤꯗ ꯏꯕꯨꯙꯧ ꯄꯥꯈꯪꯕꯒꯤ ꯈꯨꯕꯝꯗ ꯆꯠꯂꯒ ꯃꯌꯥꯝ ꯈꯨꯔꯨꯝꯕꯗ ꯌꯥꯝꯅ ꯐꯕ ꯃꯍꯩ ꯆꯥꯎꯕ ꯑꯗꯨꯝ ꯑꯣꯏꯒꯅꯤ ꯍꯥꯏꯗꯅ ꯑꯁꯤꯃ ꯃꯌꯥꯝꯗ ꯊꯝꯖꯔꯤ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯀꯥꯂꯦꯟ ꯊꯥꯁꯤꯗ ꯃꯁꯤ ꯑꯩꯍꯥꯛꯀꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯑꯣꯏꯔꯤꯕ ꯑꯗꯨꯒꯨꯝꯕ ꯑꯀꯥꯝꯄꯥꯠ ꯍꯥꯏꯇꯥꯔꯦꯀꯣ ꯑꯀꯥꯝꯄꯥꯠꯁꯤꯗ ꯏꯕꯨꯙꯧ ꯋꯥꯡꯕ꯭ꯔꯦꯟ ꯈꯥꯅ ꯆꯥꯎꯕ ꯃꯍꯥꯛꯀꯤ ꯈꯨꯕꯝ ꯑꯃ ꯂꯩ ꯃꯍꯥꯛꯅ ꯀꯣꯟꯕ ꯃꯐꯝꯅꯤ ꯑꯩꯍꯥꯛꯅ ꯂꯩꯖꯔꯤꯕꯁꯤꯁꯨ ꯑꯗꯣ ꯍꯥꯏꯔꯤꯕ ꯑꯗꯨꯒꯨꯝꯕ ꯏꯕꯨꯙꯧ ꯋꯥꯡꯄꯨꯔꯦꯜ ꯈꯥꯅ ꯆꯥꯎꯕꯒꯤ ꯊꯧꯒꯜꯂꯨꯞ ꯑꯣꯏꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯅꯁꯨ ꯄꯥꯎꯖꯦꯜ ꯑꯃ ꯃꯌꯥꯝꯗ ꯁꯨꯝ ꯈꯪꯍꯟꯕꯤꯌꯨ ꯍꯥꯏꯗꯅ ꯍꯥꯏꯕꯤꯔꯛꯄ ꯂꯩꯕ ꯃꯔꯝꯅ ꯃꯗꯨꯃꯁꯨ ꯊꯝꯖꯔꯝꯒꯦ ꯃꯗꯨꯗꯤ ꯀꯥꯂꯦꯟ ꯊꯥꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧ ꯋꯥꯡꯄꯨꯔꯦꯜ ꯈꯥꯅ ꯆꯥꯎꯕ ꯑꯀꯥꯝꯄꯥꯠꯀꯤ ꯑꯗꯨꯒꯨꯝꯕ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯀꯥꯂꯦꯟ ꯊꯥꯁꯦ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯗꯨꯒꯨꯝꯕ ꯎꯃꯪ ꯂꯥꯏꯁꯤꯡꯒꯤ ꯂꯥꯏ ꯍꯔꯥꯎꯕ ꯃꯌꯥꯝ ꯑꯃ ꯄꯥꯡꯊꯣꯛꯅꯔꯛꯀꯅꯤꯀꯣ ꯑꯗꯣꯝꯒꯤ ꯂꯩꯀꯥꯏꯗꯁꯨ ꯑꯗꯨꯒꯨꯝꯕ ꯂꯥꯏ ꯀꯣꯜꯂꯒ ꯂꯩꯔꯤꯕ ꯍꯥꯏꯇꯥꯔꯦ ꯂꯥꯏ ꯑꯃꯃꯝ ꯂꯣꯏ ꯀꯣꯜꯂꯒ ꯂꯩꯕꯅꯤꯅ ꯑꯗꯣꯝꯗꯁꯨ ꯀꯥꯂꯦꯟ ꯊꯥꯁꯤꯗ ꯄꯥꯡꯊꯣꯛꯀꯗꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯀꯃꯦꯟꯇꯁꯨ ꯑꯗꯨꯝ ꯄꯤꯕꯤꯔꯛꯎꯀꯣ ꯍꯥꯏꯕꯗꯤ ꯃꯌꯥꯝꯅ ꯈꯪꯖꯅꯕ ꯍꯥꯏꯇꯥꯔꯦ ꯌꯦꯡꯉꯒ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯁꯨ ꯏꯕꯨꯙꯧ ꯋꯥꯡꯄꯨꯔꯦꯜ ꯈꯥꯅ ꯆꯥꯎꯕꯒꯤ ꯃꯍꯥꯛꯀꯤ ꯂꯥꯏ ꯍꯔꯥꯎꯕꯁꯤ ꯅꯨꯃꯤꯠ 5ꯅꯤ ꯍꯔꯥꯎꯒꯅꯤ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯟꯗꯛꯁꯤ ꯈꯔ ꯇꯦꯟꯖꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯧꯒꯗꯧꯔꯤꯕꯁꯤꯅ ꯇꯥꯡ 9 ꯃꯦꯒꯤ 2025ꯀꯤꯅꯤꯀꯣ ꯍꯟꯗꯛꯀꯤ ꯍꯥꯏꯕꯗꯤ ꯀꯥꯂꯦꯟꯒꯤ 10ꯒ 1ꯅꯤ ꯄꯥꯟꯕ ꯁꯒꯣꯜꯁꯦꯜ ꯅꯨꯃꯤꯠꯁꯤꯗ ꯂꯥꯏ ꯏꯀꯧꯕ ꯍꯧꯔꯅꯤ ꯅꯨꯃꯤꯠꯁꯤꯗ ꯍꯧꯗꯣꯏꯅꯤ ꯇꯥꯡ 9 ꯀꯥꯂꯦꯟꯒꯤ 10ꯒ 2ꯅꯤ ꯄꯥꯟꯕ ꯑꯁꯤꯗꯅ ꯑꯄꯨꯟꯕ ꯃꯆꯥ ꯃꯅꯥꯏꯒꯤ ꯊꯧꯒꯜ ꯄꯥꯡꯊꯣꯛꯀꯅꯤ ꯇꯥꯡ 10 ꯀꯥꯂꯦꯟꯒꯤ 18ꯅꯤ ꯄꯥꯟꯕ ꯊꯥꯡꯖ ꯅꯨꯃꯤꯠ ꯂꯥꯏꯂꯝ ꯊꯣꯛꯄ ꯁꯤꯒꯤ ꯊꯧꯔꯝ ꯑꯃ ꯂꯩꯔꯦ ꯇꯥꯡ 11 ꯀꯥꯂꯦꯟꯒꯤ 10ꯒ 4ꯅꯤ ꯄꯥꯟꯕ ꯅꯣꯡꯃꯥꯏꯖꯤꯡ ꯀꯪꯂꯩ ꯊꯣꯛꯄ ꯍꯥꯏꯗꯅ ꯊꯧꯔꯝ ꯑꯃ ꯂꯩꯔꯦ ꯇꯥꯡ 12 ꯀꯥꯂꯦꯟꯒꯤ 10ꯒ 5ꯅꯤ ꯄꯥꯟꯕ ꯅꯤꯡꯊꯧꯀꯥꯕ ꯂꯥꯏꯔꯣꯏ ꯇꯥꯟꯕ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯅꯨꯃꯤꯠ 5ꯅꯤ ꯂꯥꯏ ꯍꯔꯥꯎꯕ ꯊꯧꯔꯝ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯇꯥꯔꯦ ꯍꯥꯏꯔꯤꯕ ꯏꯕꯨꯙꯧ ꯋꯥꯡꯄꯨꯔꯦꯜ ꯈꯥꯅ ꯆꯥꯎꯕꯁꯦ ꯃꯁꯤ ꯑꯌꯥꯝꯕ ꯑꯗꯨꯝ ꯈꯪꯕꯤꯔꯝꯒꯅꯤꯀꯣ ꯑꯀꯥꯝꯄꯥꯠꯇ ꯂꯩꯔꯤꯕ ꯈꯨꯕꯝꯁꯦ ꯏꯕꯨꯙꯧꯒꯤ ꯈꯨꯕꯝꯁꯦ ꯃꯐꯝ ꯑꯌꯥꯝꯕ ꯑꯗꯨꯝ ꯂꯩꯀꯣ ꯍꯥꯏꯕꯗꯤ ꯁꯨꯒꯨꯅꯨꯗ ꯂꯩꯔꯤꯕ ꯁꯦꯔꯧꯗ ꯂꯩꯔꯤꯕ ꯏꯕꯨꯙꯧ ꯋꯥꯡꯄꯨꯔꯦꯜ ꯈꯨꯕꯝ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯁꯨ ꯑꯀꯥꯝꯄꯥꯠ ꯁꯤꯡꯖꯃꯩꯒꯤ ꯑꯦꯔꯤꯌꯥꯁꯤꯗ ꯏꯕꯨꯙꯧ ꯋꯥꯡꯄꯨꯔꯦꯜ ꯈꯥꯅ ꯆꯥꯎꯕꯁꯦ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯄ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯈꯨꯕꯝ ꯑꯃꯅꯤ ꯑꯀꯥꯝꯄꯥꯠꯇ ꯂꯩꯔꯤꯕꯁꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ 5ꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯂꯥꯛꯑꯒ ꯈꯨꯔꯨꯝꯖꯕꯗ ꯑꯗꯨꯝ ꯃꯍꯩ ꯐꯪꯕ ꯑꯗꯨꯝ ꯑꯣꯏꯒꯅꯤ ꯍꯥꯏꯇꯥꯔꯦ ꯂꯥꯏ ꯊꯣꯡ ꯍꯥꯡꯗꯨꯅ ꯂꯩꯒꯗꯧꯔꯤꯕꯅꯤ나 ꯑꯗꯣ ꯍꯥꯏꯔꯤꯕ ꯏꯕꯨꯙꯧ ꯋꯥꯡꯄꯨꯔꯦꯜ ꯈꯥꯅ ꯆꯥꯎꯕꯁꯦ ꯃꯁꯤꯒꯤ ꯂꯥꯏ ꯂꯝ ꯊꯣꯛꯄꯒꯤ ꯃꯇꯥꯡꯗ ꯆꯥꯎꯔꯥꯛꯄ ꯑꯃ ꯊꯝꯖꯔꯝꯒꯦꯕ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯃꯔꯝꯅ ꯃꯍꯥꯛꯀꯤ ꯂꯥꯏ ꯂꯝ ꯊꯣꯛꯄ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯂꯥꯏ ꯂꯝ ꯊꯣꯛꯎꯔꯒ ꯃꯐꯝ ꯑꯗꯨ ꯊꯣꯛꯀꯗꯣꯏꯅꯤ ꯃꯐꯝꯗꯨ ꯊꯣꯛꯎꯔꯒ ꯍꯜꯂꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯝꯃꯤꯕ ꯃꯆꯥ ꯃꯅꯥꯏꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯂꯝꯗꯝ ꯑꯌꯥꯝꯕ ꯁꯨꯝ ꯃꯥꯅ ꯆꯠꯂꯨꯕ ꯖꯒꯥꯁꯤꯗꯒꯤ ꯂꯩꯔꯝꯃꯤꯕ ꯃꯤꯁꯤꯡꯁꯦ ꯅꯍꯥ ꯑꯣꯏꯕ ꯌꯥꯏ ꯑꯍꯟ ꯑꯣꯏꯕ ꯌꯥꯏ ꯃꯌꯥꯝꯁꯨ ꯂꯣꯏ ꯏꯟꯅꯔꯛꯀꯗꯣꯏꯅꯦꯕ ꯍꯦꯛꯇ ꯂꯝꯕꯤꯁꯦ ꯍꯦꯛꯇ ꯒꯥꯔꯤ ꯊꯧꯐꯝ ꯂꯩꯔꯔꯣꯏ ꯃꯤꯅ ꯀꯤꯔꯛ ꯏꯟꯅꯔꯅꯤꯀꯣ ꯄꯨꯂꯞ ꯏꯟꯅꯔ ꯂꯥꯛꯀꯅꯦꯕ ꯑꯗꯨ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯒꯤ ꯇꯣꯉꯥꯟꯕ ꯃꯥꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯩꯈꯣꯏꯅ ꯎꯏ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯕꯗꯤ ꯂꯥꯏ ꯂꯝꯊꯣꯛꯑꯒ ꯍꯜꯂꯛꯄ ꯃꯇꯝꯁꯤꯗ ꯃꯍꯥꯛꯅ ꯄꯨꯈ꯭ꯔꯤ ꯈꯔꯗ ꯀꯨꯝꯃꯒ ꯑꯩꯈꯣꯏꯒꯤ ꯆꯠꯄ ꯌꯥꯎꯋꯦ ꯍꯥꯏꯇꯥꯔꯦꯀꯣ ꯏꯁꯤꯡ ꯀꯨꯝꯃꯦ ꯍꯥꯏꯇꯥꯔꯦꯀꯣ ꯂꯥꯏꯁꯦ ꯏꯕꯨꯙꯧ ꯋꯥꯡꯄꯨꯔꯦꯜ ꯈꯥꯅ ꯆꯥꯎꯕꯁꯦ ꯏꯁꯤꯡꯗ ꯄꯥꯝꯖꯕ ꯑꯗꯨꯒꯨꯝꯕ ꯂꯥꯏ ꯑꯃ ꯑꯣꯏꯕ ꯃꯔꯝꯅ ꯑꯩꯈꯣꯏ ꯃꯍꯥꯛꯅ ꯀꯨꯝꯕ ꯃꯐꯝ ꯈꯔ ꯂꯩ ꯍꯥꯏꯇꯥꯔꯦ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯀꯥꯏꯅ ꯂꯩ ꯑꯗꯨꯒꯨꯝꯕ ꯄꯨꯈ꯭ꯔꯤꯁꯤꯗ ꯀꯨꯝꯕꯁꯦ ꯃꯌꯥꯝ ꯌꯦꯡꯕ ꯂꯥꯛꯅꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯁꯦ ꯂꯥꯏ ꯂꯝ ꯊꯣꯛꯄꯁꯦ ꯇꯥꯡ 10 ꯃꯦꯒꯤ ꯃꯁꯤ ꯀꯥꯂꯦꯟꯒꯤ 18ꯅꯤ ꯄꯥꯟꯕ ꯊꯥꯡꯖ ꯅꯨꯃꯤꯠꯁꯦ ꯃꯁꯤꯗ ꯑꯗꯨꯝ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯗꯨꯝ ꯁꯤꯡꯖꯃꯩꯒꯤ ꯑꯦꯔꯤꯌꯥ ꯁꯥꯏꯗ ꯅꯛꯄꯁꯤꯡ ꯑꯗꯨꯝ
adum lakpi haidana sumaina haijari haitare ko aduga loinana umang lai haraubugi sigida aihangna sum phangjaba paujel haitare ko masi ibudong moirang thangjing haraubuje masi numin nimphuni haraugani 40 days tang kunthra April gi ko sidiga haurani haraubu hauba adumagi maruiba numit khara pi ko numising dai sorap khara sum mayam thamjaram ge abidi moirang tana khoina chalaga ibido thangjingi khubam da chalaga khurum bagi matang mayam longna doini na adon 40 days ni na adum matam badi am phangnarani ado maruiba khara sum thamjaram ge tang kunthra da harauba haurani April gi aduga tang ani me gi sida phaudi ta ba haidana ma haire tang taragani thoi me gi praja gi phiral khatpa hai tang taraga taret Megi restoration day na ama lay aduga tang taraga mapan megi phamnai begi pham thaba haidana hai tang kunthra ma thoi megi lam thokpa chengai ground da lam thokpa thorum pangthokani ko sigi chu ibido thangjing gi chu lai lam thokpa se adum mayam de tonga le ko khoi som gi kanglei harau buga moirang harau bu khitang khenai hetar ko lai lam thokpa da ibido thangjing na lai lam thokpa matam da lai mahak chaliba dugi mangon inaba lai me ama yauri haitare ko habidi dolai ya me ba puro satuje aduna adum sisu dum nungai bani yeng bada sum khoida nungai bam phau haitare ko tang taruk jun gi ko mukna lamjen laigini aduga tang nipan jun gi lairoi amadi laipau saba haidana sumaina hai ko sida loidoini tang kunthra April de horaga jun gi tang nipan bo pangthokan haitare thangjing seba mandal phamnai ba cherap toisangna thadokpa adugumba cherol chebauni ko asumna khoigi kalen thagi maroiba thaban tha akhoina lai khoirambada nungai jagadaba adugum khara aina thamjakhraba matungda kalen thagi oina maroiba nu missing thamjarage tanaba se Wednesday ga Friday ga kalen thagi tanaba se akhoina adum khangnare aigi video hanati yengbasing adum khangamani thawai panba jiba changthok changchin pithok pisin yati haidana haibidi huiye ma hangdong ma loksan ba pusan ba yadi migi mayumdali uba kholuba adugum se tanaba de kya tauna de haitare aduga aruba thabak thoram ju tanaba de kya tauna de pochai leiba achauba adugum ba kya tauna de tanaba se aduga chaika baje khwaidi phabanu mini haidana dum hai ko hairi base tanaba gi numita yawarmagasu chaika banu mise adui taragadi tanaba gi dosu koktoini adugumba phattaba ama mata khudima chaika banu mi poirama ba adum phai dos ko e haidana adugumba ama lei ko aduna chaika banu misida pokpa angang simi thoi mi hen bo ai hari bani aduna dukan sanga ba yum sanga ba oigera yum chaba hobo oigera angang laik tambo hobo oigera leidana thoram ama kariguma pangthok hai targasu chaika banu mise dum ilai laina pangthok pa yaiba chaika banu mise Tuesday Wednesday Thursday kalen thagi oina sumaina numi ahum pirame Wednesday se tanabudu su yawi adubu chaika badu yawarbani na masigi dosa ko e haidana adumaina leiram hai tariko aduga thasi maikai se kalen thagi oina awang asi thasi maikai ni thasi maikai adomda akhoina yarik na ba chat haidi haidana adumaina haina bam leiko ahanjingna habidi awang maikai sida akhoina li uba kholu base masi tawgun habani sathok matamda awang maikai tar kanda aduga makmai chakpa se ahangna dum aigi video ayam dum phongdoktuna adum lai haitare ko mangmai chakpa se kalen thagi oina ni pani panba taraga mapani panba hariba thabana ni se mangmai chakpa thabani hariba thabana ni sida akhoina angang unaba khotpa kya tawnade lohong khongdong ba tawnade phate na dum haitare aduna aruba thabak thorom se hariba mangmai chakpa thaban sida tawnade haitare aduga kalen thagi oina chahida ba chinjak se loklai pulai yengkhoman haiba ahum je chahidi haidana haibirame ahal singna haibirambani asiga naharon sing na kya chana dragasu masi thaini digi mamangi da asmaina ngak tuna khara lairame haibudigi damakta masi lokhachabani haidana haijari aduga chilhai dabada kombirei haribu laija masi chilhai di haidana hairami chilhai dabase masi jo hojiki nupi mcha singna laige su china de nupi obi sing haitare adubu mamangi da sumaina lairami haibado khoina khara doisu khangnaba aduga sumaina so khoina khara ngak pa yai habuduma khangjanabagi damakta ai sigumba singje lokhatuna adum lakchabani haidana sumaina haijari aduga hairiba chahidaba amusung chilhaidaba se masi pangthoba aibadi chahidaba chinjakta loklai pulai yengkhoman asi charaba natragana kombirei lai ase chillaba aduitadi pangal kuchu mangi haidana hairame masi ahal singna piramba adugumba lairikta yawba haitare ko adugumba digi lokhachabani masini channel asina khara tasin khomjin jarga aige subscriber aduga aige viewer singna ngaiduna leiba adugumba video ama kalen thage maroiba thaban singe matangda lokhachabani yengbiribu khwaipunu mupur channel asina amukana thagatpa phungdoksari matang saida video asi loisinjarage kanglei pa imana yai fare